Ngasi nungdaram phongkhiba kanglaipa mairagi pause dagi maroiba pau khara khangatcharaga miyamda khudo tamjige CM nalosinguna Jubras Brit Kendraje amadi ipu thanga general gi khubamda haika laika tamkhrei isa gi amadi rajniti gi oiba wakholon thadoktuna leba asigi maru oiba isu singna puna thabak tawminasi CM Manipur thugaina ba honariba singa si matau karamna thengnagani amadi ngauthokani haibasida aikhoi punamangna amato oina punsimba mathau tare isa gi amadi rajniti gi oiba wakholon thadoktuna leba asigi maru oiba isu singna puna thabak tawminasi aina State Minister M. Birena Haikre, Ofamasi Manipur Langana Sindunangasi State Ketata Pangtokiba, Sama Kuntrahumdo Suba Tava Singing Simpal Toranga Marilenina, Infalgi Hizam Yatampata Laiba Bait Kendra Zikining Sinkubamda, State Minister Nalusinguna Hekaleka Tamla Bamatung, Ofamasi Pongokibane, Nasigi Tarum Adida Manipur Langaki Minister Singh, MLA Singh Civil Amadi Police Makok Tombo Official Singh Saruyaki, Lodina Ahaba Manipur Rifles Ki Katijan Amana Ataba Bait Kendra Zikim Fumda, General Sirut Amadi Gan Chelupi Duna Ikai Kumna Botki, State Minister na Makata na Pongdokibada, Aikogi Tangna Faraba Ipaipu Singna Yekna Bagalanting na Duna, Mika Po na Hinglamde Amadi, Apun Bagi Manipur Gi Saktam Kai Handana Tamlamli, Lonya na Akoi Kudingma May Horol Dagi Samin Tamina Duna Hingminarakli, Asigomba Manipur Gi Apun Ba Saktam Asikai Dana Tamnaba Lamdam Chigi, Rajniti Tauriba Sing Civil Society Organization Sing Amadi, Miyam na Ai Gi Haba Wakalo Asitadokuna, Ngasi Athoba Singh Numi Asina Miyamda Kari Itil Piri, Kari Hari Habadu Para Amataminarasi, Unity Force Haba Wakolon Asina Mangna Tamlasi, Aikuna Ngasi Apuma Manipur Ama Oina Tamduna Pune Hingmina Bakam Libasi, Matam Adugi Tangna Faraba Aikugi Erebak Ningba, Ipai Posing Aduna Tambiramba Amadileba Asibo, Napi Simbiramba Dagini Habasi Kautoroi Siaki, Panbayabadi, Kumjalising Amagasani Pamautraga Matoy Agosaraga Homdoida, British Langaki Matata Lalahobagi Maralda, Jubras Bait Kendraja Amadi Ipu Thanga General Anibo Fighting Bungda, Fangsi Tautuna Hat Kibanim Puning Singuna Mang Chaptagi Lengnam Kadana, Ngasi Faba Manipur Lengang Sinduna Stake Tata Pangtoki Bata was singing Sinumit, Taramasing Asishu Hijam Yatampata Laiba, Atauba Bait Kendraji Aroiba Yataki Bama from the Pangtoki Bane, Taramasi Pangtola Bamatung the Infalgi Palace Compound Laiva, Ipu Thanga General Kubamda Chief Minister M. Birena Luchinguna Minister Singh, MLA Singh Amadi Miyam na Haikaleka Tamdana Mapumfaba, Ikai Kumnabo Utki. MPCC na Chinduna Atawa Singh Ginumi Pangtokre, BJP Gilenga Asin Lon Lauraga Hingbalengakni, Ibobi, Hauzik Paliba BJP Lenga Asin Lon Lauraga Hingbalengakni, Lon Ama Singh Nabaho Navada Anabalon Ama Amuk Long Nabaho Naduna Lairihana, CLP Lucingba Okram Ibobi na Pungdokre, Ngasi Manipur Pradesh Congress Committee MPCC na Chinduna, BT Rota Laiba Congress Babanda Pangtokiba Mareba Maramdam Gidamak, Tawana Pontapi Kraba Tawasing na Manipur Gi Saktam Kaiba Yaroy. Manipur Gi Apunba Territorial Integrity Kaiba Yaro Haina British Ki Mayukta. Lanteng na bada Tawai Thakiba Atawasing Gi Nomit August Taraga Humdoiga Mari Lenina. Atawasing Gi Mafam Dahika Leka Tamdana Ikai Komna Utpiki Taronga Mari Lenina Pongdo Kibani. Tarom Adida CLP Leader Okram Ibobi. MPCC Gi President Kaisa Megazandra. CWC Gi Member Gakhangam. Kundrak Pam Kendra Gi MLA. Thokjam Lokesor Yauna Party Asiki Thomi Kayasu, Tarom Aduda Saruyaki, CLP Gilusingma Okram Ibobi na Makata na Hai, Maraiba Machati Pumika Puma Pamjada Atawasing na Lawiramba Tawdang Adubo, Ningsing mo oy na nga sige Tarom Asi Pangtokpani, Atawasing na Piramba Mamaleba Kidamag Simitami Kenabalite na, Akoy Amatin ni Haiba Pandam Adutungi Mirol na Sukaw from Tokte, Lonya na Lamdam Asida Toli Valana Sige Waros na Amapurak Pahaibasi, Lamdam Asida Lenga Pariba Singi Saura Batawdang Amani, Lana si Loisimagi Mahuta nga sina ama, haying na ama hadina laide haike, mahang na hay, mamang government na border fencing matang na boundary committee ama sem na ba, kibine na warip ama law bahawramlay, maduna natin na anawa district sem lamba aduso, political gi kudong saba lorang batabak ni haibasi, yung pamyaw da wafam ni, kudam oy na Jiribam district asi Infal East district na yorang basina, karigong mataba ama gimatang da Jiribam gimioy sing, Infal East talak to na tabag tawa haibasi yaning day, Maram aduna anaba district siyamba habasi miyamgi aning ba apambagi yenglaga tawkibani. Politike gi kudong saba yenglaga tawbanate. Manipur gi miyam karamba pibam na lairi habasi. Ngasi gi lenga asina khangda uda bugum tumina laisili. Pochai gi mamal tangbadasu India gi oina Manipur na ahanba. State ama oide hana supongnoki. Lenga na kampopi gi makal kulda lamlok silaga army tamnaba honaribasi. Yabang amloy. FIRM. Manipur lenga na army tamnaba gi kampopi district gi makal belesta.
ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯈꯪꯍꯟꯗꯨꯅ ꯂꯝ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯐꯣꯔꯝ ꯐꯣꯔ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠꯁ ꯃꯅꯤꯄꯨꯔ FIRM ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ FIRM ꯉꯔꯥꯡ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯃꯥꯔꯆ 19 ꯃꯈꯜ ꯚꯤꯂꯦꯖꯀꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯜ ꯈꯨꯜꯒꯤ ꯂꯝ ꯑꯦꯀꯔ 150 ꯂꯩꯔꯤꯕ ꯂꯝ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯅ ꯑꯥꯔꯃꯤ ꯊꯝꯅꯕꯒꯤ ꯄꯤꯅꯕ ꯇꯥꯛꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯉꯥꯛꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯍꯥꯏꯕꯁꯤ 1990ꯒꯤ ꯃꯇꯝꯗ ꯑꯥꯔꯃꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯝ ꯑꯦꯀꯔ 43, ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯂꯝ ꯑꯦꯀꯔ 301 ꯊꯤꯑꯣꯔꯤꯖꯤꯀꯦꯜ ꯀꯣꯂꯦꯖꯀꯤꯗꯃꯛ ꯂꯝ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯂꯤꯌꯥꯡꯃꯩ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯒꯤ ꯂꯝ ꯈꯔ ꯀꯟꯗꯨꯅ ꯂꯩꯕꯗꯒꯤ ꯈꯨꯜ ꯑꯁꯤ ꯄꯤꯛꯁꯤꯜꯂꯛꯂꯤ꯫ ꯂꯝ ꯂꯧꯁꯤꯟꯈꯤꯕ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯨꯡꯗ ꯍꯤꯡꯕꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯦꯜ ꯐꯨꯔꯨꯞꯁꯤꯡꯒꯤ ꯀꯁꯇꯗꯤꯒꯤ ꯂꯝꯒꯤ ꯍꯛ ꯑꯁꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯂꯩꯉꯥꯛꯅ ꯂꯝ ꯑꯦꯀꯔ 150 ꯃꯈꯜꯗꯒꯤ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯣꯐ ꯔꯥꯏꯠꯁ ꯑꯣꯐ ꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ UNDRIP 2008ꯀꯤ ꯁꯦꯛꯁꯟ 3ꯅ ꯄꯤꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯂꯝ ꯉꯥꯛꯆꯅꯕꯒꯤ ꯔꯥꯏꯠꯁ ꯑꯗꯨ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯂꯧꯈꯤꯕ ꯀꯦꯕꯤꯅꯦꯠꯀꯤ ꯋꯥꯔꯦꯞ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ FIRMꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯁꯦꯜꯒꯤ ꯗꯤꯃꯥꯟꯗ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯀꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯀꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯀꯌꯥꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯑꯣꯡꯗ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯐꯝꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯀꯨꯀꯤꯖꯧꯒꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯊꯤꯡꯍꯧꯁꯤ꯫ ꯇꯣꯝꯕꯤ, ꯃ꯭ꯌꯥꯟꯃꯥꯔ, ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛꯇꯒꯤ ꯂꯝ ꯃꯆꯦꯠ ꯐꯛꯇꯨꯅ ꯀꯨꯀꯤꯖꯧꯒꯤ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯊꯤꯡꯍꯧꯁꯤ ꯍꯥꯏꯔꯕꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯕꯥꯄꯨꯄꯥꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯥꯏꯅꯥ ꯑꯃꯗꯤ USAꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯉꯥꯛ ꯐꯥꯎꯕ ꯊꯨꯒꯥꯏꯗꯨꯅ ꯃꯤꯂꯤꯇꯔꯤ ꯀꯨꯞ ꯂꯥꯛꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯏꯈꯦꯡ ꯀꯠꯇꯨꯅ ꯉꯥꯛꯂꯝꯕ ꯂꯝꯗꯝꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯜ ꯈꯛꯇꯃꯛ ꯅꯔꯣꯟꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯤꯡ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯀꯨꯀꯤ ꯂꯦꯟ ꯁꯦꯝꯅꯕ ꯁꯥꯒꯠꯂꯛꯂꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯐꯤꯔꯦꯞꯅꯤ꯫ ꯃꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯗ ꯈꯦꯠꯅꯕ ꯊꯝꯂꯣꯏꯁꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯋꯥꯛ ꯑꯥꯎꯠ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ꯫ ꯄꯣꯂꯤꯇꯤꯛꯁꯇꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯒ ꯇꯧꯕꯁꯨ ꯌꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯁꯤ ꯍꯥꯟꯅ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯆꯕꯁꯤꯡꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯗ꯭ꯔꯒ ꯑꯦꯒꯦꯟꯁ ꯑꯦꯟꯇꯤ-ꯁꯣꯁꯤꯑꯦꯜ ꯑꯦꯟꯗ ꯏꯂꯤꯒꯦꯜ ꯑꯦꯃꯔꯒꯦꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯔꯤꯕ ꯑꯔꯤꯕꯝ ꯑꯖꯤꯖ ꯈꯥꯟꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯀꯤꯍꯜꯂꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯇꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯧꯂꯥꯅꯥ ꯐꯈ꯭ꯔꯨꯗꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯍꯞꯇꯥ ꯒꯣꯂꯥꯄꯇꯤꯗ ꯂꯩꯕ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯈ꯭ꯔꯨꯗꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯖꯕ ꯑꯖꯤꯖ ꯈꯥꯟꯗ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯏꯔꯧ-ꯔꯧꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯟꯅꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫